ꯔꯦꯍꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡꯅ ꯔꯣꯍꯤꯡꯒ꯭ꯌꯥ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯀꯔꯤꯒꯤ IS ꯃꯤꯂꯤꯇꯦꯟꯠꯒꯨꯝꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯤꯕꯅꯣ? ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯅ ꯇꯦꯔꯣꯔꯤꯁ ꯂꯨꯞꯁꯤꯡꯒꯤ ꯂꯝꯆꯠ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯑꯃꯅ ꯇꯦꯔꯣꯔꯤꯁꯅꯤ, ꯑꯃꯅ ꯂꯥꯟꯃꯤꯅꯤ꯫ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯝꯒꯗꯕꯅꯤ꯫ ꯑꯃꯅꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯅꯕꯨ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯀꯌꯥꯁꯤ ꯎꯔꯨꯕꯗ ꯑꯩꯗꯤ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯇꯧꯕꯇꯕꯨ ꯑꯩ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝ ꯃꯔꯛꯇ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯌꯥꯝꯅ ꯇꯧꯅꯤꯡꯏ, ꯑꯗꯨꯕꯨ ꯈꯪꯗꯦ ꯄꯨꯟꯁꯤꯁꯦ꯫ ꯐ꯭ꯔꯥꯟꯁꯇ ꯏꯔꯥꯏ ꯖꯨꯃꯥꯒꯤ ꯀꯨꯇꯨꯕ ꯄꯥꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯑꯃꯗ ꯑꯁꯨꯝ ꯆꯠꯂꯨꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯨꯁꯂꯤꯝ ꯀꯦꯂꯦꯟꯗꯔꯗ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤ ꯀꯔꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯑꯍꯧꯕ ꯑꯍꯥꯟꯕ ꯃꯤ ꯑꯣꯏꯈꯤꯕ ꯄ꯭ꯔꯣꯐꯦꯠ ꯑꯗꯝ ꯑꯜꯂꯥꯍꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯁꯦꯝꯈꯤ, ꯑꯗꯨꯒ ꯍꯋ꯭ꯋꯥꯒ ꯃꯈꯣꯏꯅꯤ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯖꯟꯅꯠꯇ ꯆꯪꯈꯤ꯫ ꯁꯩꯇꯥꯟꯒꯤ ꯊꯧꯌꯤꯟꯁꯤꯟ ꯌꯥꯔꯨꯕꯗꯒꯤ ꯃꯈꯣꯏꯅꯤ ꯑꯜꯂꯥꯍꯅ ꯖꯟꯅꯠꯇꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯏꯔꯥꯏꯅꯤ, ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯇꯨꯝ ꯇꯥꯛꯇꯨꯅ ꯂꯣꯏꯒꯗꯕ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯏꯔꯥꯏꯅꯤ꯫ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯏꯁꯂꯥꯃꯤꯛ ꯀꯦꯂꯦꯟꯗꯔꯗ ꯏꯔꯥꯏꯁꯤ ꯆꯌꯣꯜ ꯑꯃꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯗꯤ ꯃꯁꯤ ꯍꯥꯟꯅ ꯈꯪꯂꯝꯗꯦ, ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯨꯕꯗꯇ ꯈꯪꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯆꯞ ꯆꯥꯕ ꯃꯨꯁꯂꯤꯝ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯕꯒꯤ ꯗꯔꯀꯥꯔ ꯂꯩ꯫ ꯂꯥꯏꯔꯤꯛꯁꯤ ꯆꯦꯅꯥ 95 ꯀꯣꯚꯔ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯃꯗꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯕ ꯂꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯈꯣꯡꯒ꯭ꯔꯥꯎ ꯖꯤꯟ ꯁꯦꯠꯄꯤ, ꯑꯉꯧꯕ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯀꯛꯄ ꯂꯤꯠꯄꯤ, ꯔꯥꯁꯤ ꯂꯩꯇꯛ ꯇꯧꯕꯤ, ꯃꯁꯛ ꯐꯖꯕꯤ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠꯇ ꯀꯦꯃꯦꯔꯥ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯑꯩꯒꯤ ꯃꯥꯡꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯣꯃꯣꯟ ꯇꯧꯔꯒ ꯃꯃꯤꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ, ꯐꯣꯇꯣ ꯅꯝꯒꯦ ꯌꯥꯒꯗ꯭ꯔꯥ? ꯑꯩꯁꯨ ꯌꯥꯅꯤ ꯍꯥꯏꯅ ꯃꯤꯠꯅ ꯏꯪꯒꯤꯠ ꯇꯧꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩꯒꯤ ꯐꯣꯇꯣ ꯂꯧꯈꯤ꯫ ꯑꯃꯨꯛꯁꯨ ꯀꯦꯃꯦꯔꯥꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯃꯈꯥꯗ ꯊꯔꯝꯂꯒ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯅ ꯑꯩꯒꯤ ꯂꯦꯡꯕꯥꯟꯗ ꯊꯝꯂꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯪꯅ ꯎꯔꯤꯕꯣꯏ ꯈꯟꯗꯨꯅ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯈꯤ꯫ ꯑꯩꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨ ꯎꯔꯒ ꯑꯩ ꯑꯃꯨꯛ ꯃꯥꯒ ꯐꯣꯇꯣ ꯅꯝꯃꯤꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯗꯨ ꯂꯧꯈꯠꯂꯒ ꯀ꯭ꯂꯤꯛ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯒꯤ ꯃꯣꯃꯣꯟ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯪꯂꯛꯈꯤ, "ꯋꯥꯠ ꯏꯁ ꯌꯣꯔ ꯅꯦꯝ?" ꯑꯩꯁꯨ ꯇꯦꯟꯇꯛꯅ ꯈꯨꯝꯈꯤ, "ꯃꯣꯍꯁꯤꯟ꯫" ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯥꯏ ꯑꯦꯝ ꯗꯥꯏꯅꯥ꯫" ꯃꯍꯥꯛꯀꯤ ꯃꯤꯡꯁꯤ ꯍꯦꯛ ꯇꯥꯕꯗ ꯕ꯭ꯔꯤꯇꯦꯟꯒꯤ ꯃꯍꯥꯔꯥꯅꯤ ꯗꯥꯏꯅꯥ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯄ꯭ꯔꯤꯟꯁ ꯆꯥꯔꯜꯁꯀ ꯃꯣꯠ ꯆꯥꯅꯔꯛꯇꯕꯗꯒꯤ ꯀꯥꯏꯅꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯏꯖꯤꯞ ꯃꯆꯥ ꯗꯣꯗꯤ ꯑꯜ ꯐꯌꯥꯗꯀ ꯅꯨꯡꯁꯤꯅꯈꯤ꯫ ꯃꯈꯣꯏꯅꯤ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯄꯨꯟꯅ ꯁꯤꯃꯤꯟꯅꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯅꯕꯗ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯨꯅ ꯁꯤꯃꯤꯟꯅꯈꯤꯕ ꯍꯥꯏꯕꯁꯤꯁꯨ ꯏꯇꯤꯍꯥꯁꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯃꯤꯡ ꯃꯥꯟꯅꯕ ꯗꯥꯏꯅꯥ ꯑꯃ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯑꯇꯣꯞꯄ ꯗꯥꯏꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯆꯣꯏꯊꯣꯛꯂꯨꯕ ꯄꯥꯝꯂꯛꯇꯕꯗꯒꯤ ꯑꯩ ꯃꯐꯝꯗꯨ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯈꯔ ꯆꯠꯂ ꯃꯇꯨꯡꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯑꯃꯨꯛ ꯊꯨꯅ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯅ ꯆꯠꯅ ꯈꯟꯈꯤ, ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯁꯤꯗ ꯔꯦꯍꯅ ꯊꯦꯡꯅꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯗꯥꯏꯅꯥꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯂꯝꯕꯤꯗ ꯙꯔꯃ ꯀꯥꯏꯕ ꯄꯥꯝꯈꯤꯗꯦ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯔꯦꯍꯅꯥꯒꯤ ꯁꯛꯇꯝꯕꯨ ꯊꯃꯣꯏꯗ ꯁꯦꯡꯅ ꯊꯝꯕ ꯄꯥꯝꯈꯤ꯫ ꯅꯤꯖꯥꯃꯨꯗꯤꯟ ꯃꯔꯀꯖꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯣꯟꯖ ꯑꯃꯗ ꯑꯩ ꯅꯨꯃꯤꯠꯇꯨ ꯑꯍꯤꯡ ꯂꯦꯟꯈꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯇꯥꯖ ꯃꯍꯜꯗ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯀꯟꯅ ꯐꯥꯎꯔꯛꯈꯤ꯫ ꯋꯥꯈꯜ ꯑꯅꯤ ꯃꯔꯤ ꯂꯣꯡꯗꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯐꯝꯗꯨꯗ ꯆꯥꯔꯒ ꯑꯩ ꯇꯥꯖ ꯃꯍꯜꯗ ꯆꯠꯈꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯒ ꯂꯥꯛꯂꯤꯕ ꯍꯜꯂꯤꯕ ꯄꯨꯜꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯅꯪ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯄꯩꯔꯒ ꯆꯦꯞꯂꯒ ꯈꯨꯅꯤꯡ ꯀꯥꯡꯂꯒ ꯌꯦꯡꯕꯗ ꯉꯛꯁꯝ ꯃꯔꯤꯁꯦ ꯑꯃꯨꯛ ꯅꯥꯔꯛꯈꯤ꯫ ꯅꯥꯖꯔꯕꯁꯨ ꯅꯪꯕꯨ ꯎꯕ ꯐꯪꯂꯕꯗꯤ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯀꯥꯎꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯗꯨꯅ ꯇꯣꯛꯂꯗꯃꯥꯅꯦ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯋꯥꯔꯛꯄꯗꯒꯤ ꯇꯥꯖ ꯃꯍꯜꯒꯤ ꯃꯃꯥꯡꯗ ꯂꯝꯕꯤꯒ ꯅꯛꯅꯅ ꯍꯧꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩ ꯐꯝꯊꯈꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ, ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅ ꯈꯨꯎ ꯁꯨꯞꯆꯤꯜꯂꯒ ꯑꯃꯨꯛ ꯈꯨꯎꯗ ꯃꯈꯨꯠ ꯀꯣꯟꯁꯤꯜꯂꯒ ꯃꯀꯣꯛ ꯅꯣꯟꯁꯤꯟꯗꯨꯅ ꯐꯝꯕꯒꯨꯝ ꯑꯩꯁꯨ ꯐꯝꯈꯤ꯫ ꯑꯗꯨꯒ ꯊꯃꯣꯏꯅꯨꯡꯗ ꯋꯥꯍꯪꯁꯤ ꯍꯟꯅ ꯍꯪꯈꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏꯗꯕ ꯋꯥꯍꯪꯁꯤ ꯍꯪꯕ ꯂꯦꯞꯇꯅ ꯊꯃꯣꯏꯁꯤ ꯏꯪꯅ ꯂꯩꯅꯕ ꯈꯜꯂꯛꯈꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯕꯥꯕꯥ, ꯇꯥꯖ ꯃꯍꯜꯁꯤ ꯌꯥꯝꯅ ꯐꯖꯩꯀꯣ? ꯌꯥꯝꯅ ꯐꯖꯩ꯫ ꯏꯃꯥ ꯐꯖꯗ꯭ꯔꯅꯦ? ꯐꯖꯩ꯫ ꯂꯥꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯉꯛꯁꯤ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯈꯤꯕꯗ ꯅꯪ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯐꯖꯔꯕ ꯁꯜꯋꯥꯔꯒꯤ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯅꯈꯣꯏ ꯕꯥꯕꯥꯒ ꯏꯃꯥꯒ ꯂꯣꯏꯅꯅ ꯏꯅꯛ ꯅꯛꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯩ ꯐꯨꯛ ꯍꯧꯒꯠꯈꯤ꯫ ꯑꯩꯅ ꯍꯧꯒꯠꯄꯗꯨ ꯅꯈꯣꯏ ꯏꯃꯥ ꯕꯥꯕꯥꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩ ꯎꯕꯗ ꯌꯥꯝꯅ ꯉꯛꯈꯤ꯫ ꯉꯛꯄꯨ ꯉꯛꯇ꯭ꯔꯅꯦ? ꯋꯥꯍꯩꯁꯦ ꯄꯜꯂꯛꯄꯗ ꯔꯦꯍꯅꯥꯁꯨ ꯃꯐꯝꯗꯨꯗ ꯃꯣꯍꯁꯤꯟ ꯂꯩꯔꯝꯕ ꯎꯕꯗ ꯉꯛꯈꯤꯕꯗꯨ ꯃꯥꯒꯤ ꯃꯤꯠꯇ ꯑꯃꯨꯛ ꯍꯟꯅ ꯎꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯆꯤꯊꯤ ꯄꯥꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯗꯨꯃꯛ ꯑꯩꯉꯣꯟꯗꯗꯤ ꯈꯣꯡꯆꯠꯁꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯈꯤ꯫ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯂꯕꯗꯤ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅꯤ ꯎꯅꯔꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯐꯤꯕꯥꯟꯅ ꯅꯪꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗ ꯇꯥꯕꯗꯨ ꯎꯔꯨꯕꯗ ꯉꯥꯎꯈꯤꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯄꯪꯊꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯅꯪꯁꯤ ꯂꯥꯞꯊꯣꯛꯈꯤꯕ ꯌꯥꯏ ꯈꯟꯗꯨꯅ ꯅꯪꯒꯤ ꯇꯨꯡꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯇꯨꯡꯗ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯅꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩ ꯅꯪꯕꯨ ꯌꯦꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯅ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯁꯨ ꯁꯥꯃꯨ ꯃꯆꯥꯒꯨꯝꯅ ꯅꯪꯅ ꯇꯞꯅ ꯆꯠꯄꯗꯣ ꯎꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯈꯣꯏ ꯏꯃꯥ ꯕꯥꯕꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯥꯍꯖꯍꯥꯟ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯃꯝꯇꯥꯖꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯒꯤ ꯊꯣꯔꯛꯈꯤꯕ ꯇꯥꯖ ꯃꯍꯜꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯑꯩꯗꯤ ꯃꯥꯂꯦꯝꯁꯤꯗ ꯅꯨꯡꯁꯤꯗꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒꯤ ꯃꯆꯨ ꯇꯥꯔꯕ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯍꯤꯖꯥꯕꯅ ꯀꯨꯞꯄ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯑꯉꯧꯕ ꯃꯥꯔꯕꯜꯅ ꯁꯥꯕ ꯇꯥꯖ ꯃꯍꯜꯒꯤ ꯃꯆꯨꯒ ꯀꯌꯥꯗ ꯄꯛꯅꯔꯤꯕ! ꯅꯪꯕꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯋꯥꯕ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯨꯔꯒ ꯂꯥꯡꯇꯛꯅꯕꯅ ꯌꯥꯝꯅ ꯍꯦꯜꯂꯦ꯫ ꯇꯥꯖ ꯃꯍꯜꯒꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯅꯈꯣꯏꯅ ꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩ ꯅꯪꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯔꯛꯇ ꯃꯤ ꯑꯃ ꯑꯅꯤ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯂꯦꯞꯄ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯁꯨꯞꯅꯒꯤ ꯑꯍꯥꯡꯕ ꯈꯔ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯑꯩ ꯅꯉꯣꯟꯗ ꯆꯞ ꯆꯥꯅ ꯌꯦꯡꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯪꯕꯨ ꯎꯕ ꯐꯪꯂꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯖ ꯃꯍꯜ ꯃꯃꯥꯡꯃꯛꯇꯗ ꯎꯕ ꯐꯪꯕꯗꯨꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯧꯈꯤ꯫ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯤ ꯑꯃꯥꯅꯠꯅꯤ ꯔꯦꯍꯅꯥ꯫ ꯑꯩ ꯇꯥꯖ ꯃꯍꯜ ꯌꯦꯡꯕꯕꯨꯗꯤ ꯅꯪꯕꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯅ ꯍꯦꯟꯅ ꯄꯥꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅꯤ
ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯠꯇꯦ, ꯅꯈꯣꯏ ꯏꯃꯥ ꯕꯕꯥ ꯌꯥꯎꯔꯤ꯫ ꯃꯗꯨꯒꯤ ꯈꯜꯂꯒ ꯑꯩꯁꯨ ꯅꯪꯅ ꯇꯥꯖ ꯃꯍꯜ ꯌꯦꯡꯕꯗꯨꯗ ꯌꯥꯎꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯉꯣꯟꯗ ꯂꯤꯈꯤꯕ ꯋꯥꯔꯤꯗꯨ ꯅꯪꯗꯤ ꯇꯥꯔꯝꯂꯣꯏ꯫ ꯔꯦꯍꯅꯥ, ꯇꯥꯖ ꯃꯍꯜꯁꯤ ꯐꯖꯗ꯭ꯔꯥ? ꯃꯝꯇꯥꯖꯅ ꯁꯤꯔꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯀꯕꯔꯁ꯭ꯇꯥꯟꯗ ꯇꯥꯖ ꯑꯃ ꯁꯥꯕꯤꯔꯛꯅꯕ ꯁꯥꯍꯖꯍꯥꯟꯗ ꯍꯥꯏꯔꯝꯃꯤ꯫ 14 ꯁꯨꯕ ꯃꯆꯥꯅꯨꯄꯤ ꯄꯥꯎꯍꯥꯔꯥꯀꯣꯝ ꯎꯅꯕꯗ ꯃꯝꯇꯥꯖ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯁꯤꯈꯤꯕꯗ ꯁꯥꯍꯖꯍꯥꯟ ꯑꯉꯥꯎꯕꯒꯨꯝ ꯇꯧꯈꯤ꯫ ꯈꯪꯍꯧꯗꯅ ꯃꯨꯔꯝꯕ ꯁꯝ ꯄꯣꯛꯅ ꯉꯧꯔꯣꯛ ꯉꯧꯔꯛꯈꯤ, ꯃꯅꯝ ꯄꯣꯜꯂꯛꯈꯤ, ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯥ ꯃꯁꯨ ꯂꯩꯔꯐꯥꯎꯕꯗ ꯃꯝꯇꯥꯖ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯤꯕ ꯑꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅꯤ ꯊꯨꯡꯅꯔꯝꯗ꯭ꯔꯒꯗꯤ ꯁꯥꯍꯖꯍꯥꯟꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯇꯠ ꯃꯇꯥꯒꯤ ꯑꯃꯟꯕ ꯐꯤ ꯁꯦꯠꯇꯨꯅ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ꯫ ꯍꯣꯏ, ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯕꯗꯒꯤ ꯊꯥꯖꯗꯕꯗꯤ ꯌꯥꯏ, ꯇꯁꯦꯡꯅ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯆꯠꯂꯕꯅꯤ꯫ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯊꯥꯡꯗꯨꯅ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯇꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯔꯦꯍꯅꯥ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯀꯟꯕ ꯏꯍꯧ ꯐꯥꯊꯔꯒ ꯃꯈꯥ ꯇꯥꯅ ꯅꯉꯣꯟꯗ ꯋꯥꯔꯤ ꯂꯤꯈꯤ꯫ ꯃꯁꯤ ꯁꯥꯍꯖꯍꯥꯟꯅ ꯃꯝꯇꯥꯖꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯤꯝꯕꯣꯜꯅꯤ꯫ ꯐꯖꯗ꯭ꯔꯥ ꯅꯨꯡꯁꯤꯕꯁꯤ? ꯃꯁꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯁꯤ ꯈ꯭ꯔꯤꯁ 1632ꯗꯒꯤ ꯁꯥꯕ ꯍꯧꯔꯒ 1653ꯗ ꯆꯍꯤ 12 ꯆꯪꯅ ꯁꯥꯕ ꯂꯣꯏꯈꯤ꯫ ꯅꯤꯡꯊꯧꯔꯣꯜ ꯁꯥꯍꯖꯍꯥꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯥꯔꯀꯤꯇꯦꯛꯀꯤ ꯑꯣꯏꯕ ꯕꯣꯔꯗ ꯑꯃ ꯁꯦꯝꯂꯒ ꯁꯥꯈꯤꯕꯅꯤ꯫ ꯎꯁꯇꯥꯗ ꯑꯍꯃꯗ ꯂꯥꯍꯣꯔꯤ ꯑꯃꯁꯨꯡ ꯎꯁꯇꯥꯗ ꯏꯁꯥꯅ ꯃꯔꯨ ꯑꯣꯏꯕ ꯑꯥꯔꯀꯤꯇꯦꯛꯅꯤ ꯑꯃꯁꯨꯡ ꯑꯃꯥꯅꯠ ꯈꯥꯟꯅ ꯃꯌꯦꯛ ꯏꯕꯒꯤ ꯊꯕꯛ ꯇꯧꯈꯤ꯫ ꯑꯍꯥꯟꯕ ꯁꯥꯕ ꯍꯧꯔꯛꯄꯗꯗꯤ ꯃꯁꯤ ꯃꯝꯇꯥꯖꯀꯤ ꯔꯣꯖꯥ ꯍꯥꯏꯕꯗꯤ ꯃꯝꯇꯥꯖꯀꯤ ꯄꯣꯊꯥꯐꯝ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯇꯥꯖ ꯃꯍꯜ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯔꯊꯗꯤ ꯀꯣꯅꯨꯡꯒꯤ ꯂꯨꯍꯨꯞ ꯍꯥꯏꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯍꯖꯍꯥꯟꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯨꯔꯥꯝ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯒ꯭ꯔꯥꯒꯤ ꯃꯤꯅ ꯕꯖꯥꯔꯗ ꯀꯣꯏꯊꯣꯔꯛꯄꯗ ꯁꯤꯜꯛ ꯑꯃꯗꯤ ꯒ꯭ꯂꯥꯁꯀꯤ ꯂꯤꯛ ꯃꯔꯤ ꯌꯣꯟꯕꯤ ꯑꯔꯖꯨꯃꯟ ꯕꯅꯨ ꯎꯕꯗ ꯉꯥꯎꯈꯤ꯫ ꯑꯔꯖꯨꯃꯟ ꯍꯥꯏꯕꯁꯤ ꯃꯝꯇꯥꯖꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯤꯡꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯖ ꯃꯍꯜꯅ ꯂꯤꯔꯤ꯫ ꯋꯥꯔꯤꯁꯤ ꯅꯪꯅ ꯍꯥꯟꯅ ꯈꯪꯂꯝꯕꯁꯨ ꯌꯥꯏ, ꯇꯧꯕꯇꯕꯨ ꯑꯩꯉꯣꯟꯗꯗꯤ ꯈꯪꯖꯕ ꯈꯔ ꯑꯗꯨ ꯅꯨꯡꯁꯤꯕꯤ ꯅꯉꯣꯟꯗ ꯑꯈꯥꯛꯄ ꯂꯩꯇꯅ ꯂꯤꯅꯤꯡꯏ꯫ ꯑꯔꯣꯠꯄ ꯑꯃꯠꯇ ꯊꯝꯅꯤꯡꯗꯦ꯫ ꯐꯖꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯃ ꯎꯔꯕꯁꯨ ꯅꯉꯣꯟꯗ ꯌꯦꯡꯂꯨꯁꯤ ꯍꯦꯛꯇ ꯍꯥꯏꯅꯤꯡꯏ꯫ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯩꯗꯣꯡꯐꯝ ꯂꯩꯇꯅ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯆꯦꯠꯅ ꯊꯝꯖꯔꯤ꯫ ꯅꯪꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯤꯁꯤ ꯑꯃꯨꯛꯇꯪꯗꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯃꯁꯤ ꯌꯧꯔꯛꯄꯗ ꯅꯪ ꯏꯅꯥꯛꯇ ꯑꯁꯨꯝ ꯂꯩꯔꯤꯕꯣꯏ ꯈꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯝꯗꯔꯦ꯫ ꯃꯇꯥꯡꯁꯤ ꯌꯧꯔꯛꯄꯗ ꯔꯦꯍꯅꯥꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯃꯉꯣꯟꯗ ꯂꯩꯗꯨꯅ ꯌꯦꯡꯂꯝꯕꯗ ꯃꯥꯅ ꯎꯍꯧꯗꯕ ꯑꯗꯨꯗꯤ ꯃꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯗꯒꯤ ꯑꯣꯏꯔꯦ꯫ ꯃꯁꯤ ꯈꯟꯅ ꯈꯟꯅ ꯆꯤꯊꯤ ꯄꯥꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯗꯨꯗ ꯄꯦꯟꯗꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯅꯪꯒꯤ ꯃꯤꯡꯁꯤ ꯇꯥꯖ ꯃꯍꯜ ꯃꯃꯥꯡꯗꯨꯗ ꯄꯦꯟꯅ ꯀꯧꯔꯁꯤꯔꯥ ꯈꯟꯗꯨꯅ ꯆꯤꯟꯁꯤ ꯀꯥꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯌꯥꯎꯔꯤ, ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯑꯃ ꯊꯣꯛꯇꯦ ꯈꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯆꯤꯟꯁꯤ ꯑꯃꯨꯛ ꯐꯥꯖꯤꯟꯈꯤ꯫ ꯅꯈꯣꯏ ꯃꯅꯨꯡꯗ ꯆꯪꯂꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯁꯨꯝ ꯀꯣꯏꯏꯟ ꯏꯟꯅꯕꯁꯨ ꯐꯖꯗꯦ ꯈꯟꯗꯨꯅ ꯅꯈꯣꯏ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯈꯪꯗꯦ ꯔꯦꯍꯅꯥ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯩꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯂ ꯃꯥꯜꯂꯦ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯁꯤ
ꯅꯪꯒ ꯅꯨꯡꯁꯤ ꯋꯥꯔꯤꯃꯛ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯁꯨꯝ ꯂꯦꯞꯃꯤꯟꯅꯔꯒ ꯏꯆꯝ ꯆꯝꯅ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗ ꯊꯋꯥꯏ ꯂꯨꯞꯂꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯥꯛ ꯍꯦꯛ ꯊꯦꯡꯅꯒꯟꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯈꯪꯅꯗ꯭ꯔꯕꯁꯨ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯇꯥꯖ ꯃꯍꯜ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯤ ꯂꯦꯞꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯇꯥꯖ ꯃꯍꯜꯒꯤ ꯐꯖꯕ ꯌꯦꯡꯃꯤꯟꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯄꯨꯟꯁꯤꯁꯤꯗ ꯀꯥꯎꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤꯉꯩ ꯅꯈꯣꯏ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯎꯈꯤ꯫ ꯊꯣꯔꯛꯄꯒ ꯅꯪꯁꯨ ꯀꯣꯌꯦꯡ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯎꯏ꯫ ꯋꯥꯈꯜ ꯐꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨ ꯅꯪꯒꯤ ꯊꯃꯣꯏꯗꯁꯨ ꯑꯩꯕꯨ ꯊꯤꯕ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯝꯒꯗꯕ! ꯇꯥꯖ ꯃꯍꯜ ꯌꯦꯡꯕ ꯂꯥꯛꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯆꯤꯟ ꯃꯅꯥꯎ, ꯃꯔꯨꯞ ꯃꯄꯥꯡ, ꯃꯇꯩ ꯃꯅꯥꯎ ꯅꯠꯇ꯭ꯔꯒ ꯑꯩꯒꯨꯝꯅ ꯃꯄꯥꯡ ꯌꯥꯎꯗꯅ ꯂꯥꯛꯄ ꯀꯌꯥꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯖ ꯃꯍꯜ ꯌꯧꯔꯛꯂꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯃꯗꯤ ꯅꯤꯡꯁꯤꯡꯗꯅꯤꯡꯉꯥꯏ ꯀꯩꯗꯧꯅꯨꯡꯗ ꯂꯩꯔꯣꯏ꯫ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯅꯪꯅ ꯊꯥꯞꯅ ꯂꯩꯖꯔꯕꯁꯨ ꯄꯨꯟꯅ ꯇꯥꯖ ꯃꯍꯜ ꯌꯦꯡꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯦꯛꯇ ꯊꯣꯛꯄ ꯅꯠꯇꯦ꯫ ꯃꯁꯤ ꯈꯟꯅ ꯈꯟꯅ ꯅꯈꯣꯏꯅ ꯇꯥꯖ ꯃꯍꯜꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯂꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯩꯁꯨ ꯂꯥꯛꯈꯤ꯫ ꯅꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯃꯗ ꯆꯠꯈꯤ, ꯑꯗꯨꯒ ꯑꯩꯅ ꯑꯇꯣꯞꯄ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯃꯗ ꯆꯠꯈꯤ꯫ ꯅꯈꯣꯏ ꯕꯥꯕꯥꯅ ꯃꯥꯡꯗ ꯆꯠꯂꯒ ꯅꯈꯣꯏ ꯏꯃꯥꯒꯤ ꯇꯨꯡꯗ ꯅꯪ ꯆꯠꯂꯤ꯫ ꯑꯩ ꯅꯪꯅ ꯆꯠꯄꯒ ꯃꯥꯟꯅꯅ ꯅꯉꯣꯟꯗ ꯌꯦꯡꯂ ꯌꯦꯡꯂꯒ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯅꯪꯁꯨ ꯈꯪꯂꯛꯄꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯆꯠꯈꯤ꯫ ꯃꯗꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯪꯅ ꯏꯆꯝ ꯆꯝꯅꯇ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯔꯛꯈꯤꯕ ꯑꯗꯨ ꯑꯩꯒꯤꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡꯁꯤꯕꯒꯤ ꯏꯇꯤꯍꯥꯁꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯈꯟꯈꯤ, ꯀꯩꯗꯧꯉꯩ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯀꯗꯕ, ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇꯪ ꯐꯪꯗꯕꯁꯤ ꯍꯥꯏꯕꯁꯤꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯈꯪꯅꯕ ꯑꯃꯁꯨꯡ ꯈꯪꯅꯗꯕ ꯊꯤꯗꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯒꯤꯗꯤ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯃꯗꯨꯗ ꯂꯩ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯒꯤ ꯄꯟꯊꯨꯡ꯫